Pauchade Impum Uibamer Uiba Paukara update Tokjari. Warwishin Abu for a trip of Vikas, Mayum the Sang Payaroi investor saying. Group Manipur team ZMT co-founder Kundrakam Vikas Kwakaitel talks on Makalai the labor, Mayungi, Tong, Koisang Robert investors in the Lons and Gray. Warwishin Abu for a trip of Vikas, Mayum the Sang Payaroi and investors in the section war from Tamlagli. Hinamasigamari Lena GMT investor Amawariba spokesperson RK Boss the Powers in the Fondo Kibada. Group Manipur team GMT founder Michael Gi Masal Pasuariba GMT co-founder Kundrakam Vikas Asi Matam Chang Pau found of Bagam Dalapane. Garangasi Vikas Gi Mungi Musing Gim the Lay Hypopau Umba for the gay. Pangwadagin Midang and Buster Karasatuna Mahaki Apopi Mamaga Warisanaki Warisanava Adu Hingnoge Matung Powers Atagi. At the Borishan Mopurba Namdabadagi Nongalaga Amok Warisanaki Warisanasi Idrangasi Ayuk. Amok Zalubada Bigasgi Mahimadu Solons in the Jungi Musing Chen Kibane. Makadaba Makuka Pau phone of a gi Lambi like Tapana Makaki Jumase, investor Mayam Sel Toxin Kibane. Miroriba Vikas phone torque to the Warishin Amapuraknada investors in Warisanavio. Maduna Drabadijum as the Mahakamadi, Imungi Musing Amatasang Biaroi. Tangai for Drabadijum Asi Yontun investor Miam Gisan Pamblokot Kanihari. Nagalamurumda, Tawal Commando Amadi Taraga Taruksuba, some rifles Sikupu, Amanapi, Elegi Gather Home Fare. Tawal Commando Amadi Taraga Taruksuba, some rifles Kapan Batim, Amada Bestupo, Destiki, Wangu, Sabaligada, Kanaba Pau, Umafang Badage. Tibomba Gitabaksa Tonga Tongan case. Kaya Hakti Sinaba Fi Elegi Active Gather Amagapuna, Lubasigi Gather Home Combined Team Asina Fare. Tawal Commando Amadi Taraga Taruksuba Sam Rifles combined team Aduna Satakiba operation Adu the hand grenade Amagaloina. PLG gather Homadu Fakapangamke. Faraba gather Singadudi Wangu 7 Manilikadagi Sanasan Govin Say Kuntraganito Apokpa. Yes Manglemba Kawi Lamsang Tong Maningdagi Sanasam Maglemba Sahi Yangai Gataruk. Apokwa S Jeni Kawi Amadi Baurabi Awang Lekadagi Nandaibam Jilangamba Ala Spongsa Sahikun Gataruk. Apokwa N Birdaza Kawi. Police dagi fangpa pahok amagi matungina handak tapang to keben dagen the benes de da bomb flan to amadi Manipur gi tampaki tongan bo mafum sindan Manipuri sing hanaba honava thawdok sing the govin acting na chenaba miwini haire yujon basu thing bangam dava revenue karakada basu karaktaba asen lainga kasi hena lairabagi lainga kamoheli tombe Manipur bo dry state ni araga governor ki ras bhavan ki awang imphal sar ki mawan oirba polo ground maningda yungang kya phong na joliba Nord AOC the Fong drug kaya joliba as the Manipur minister. And Birina Sanselak Liba war on drug campaign asi Masakti Lapagi Maramama Wairagane. Drug Varibas in a Maning Tong Rom Dagi Amuk drug sing to market the Saitorak Livra, Hibagi sing the Valere. Here Masida minister and Birina Atomatam the Yang Sangbu and a Sibusana Manipur gay, state president Marang Tem Tombi the Lengaki Poning sings in Biu High Cre. Wafama Singasi Babu the Labour Party as he office the Pang Tokiba Nona. Sibasena the York Club of Musing Opagitarum the Palmis in the Pondo Kibane. Manabakatara to the Fondo Kibada, Manipur, no Makangana, drug kaya amafari. Mayaka Nisa Yon Basing Matak dosu drive kaya Masusatari atubo. Nisagi Berg the Satari Basing a seat Satasatana, Haling Palitana Domak Satanari. Masikaram Bamong the Sataribano, Abasi as a Wohang Amoari. Manipur City Tri State were Pasu Manipur Gimafong Kudimakta Yu Fang the Balate. Logana Yu Tingna Bohonari, law enforcement as and Sikiana Suleptana Fari. At the usual ba amari takpa lepagi mami dadri maramasin lekan ning tijana usung ba amari yon ba monitor topa kaloina regulate topa hena afabo oiragani Manipur lenga si resource laijada ba financially and sound wave lenga kamani you think ba asina lenga the revenue hena karakada ba si sahiya da crore sahong gi matak da mangle bane usual ba su think ba ngamda ba revenue karakada ba su karakta ba asina lenga ka si hena laira bagi lenga abo helli marmasina civil body sing political party sing abadi stakeholders sing yaung puna pamina duna kari karam bataw yabagi haibado kanaba mathau tare haike laigak na nisa thingani dawrabasu you legalize dawgani haibana biam kari firep lawgadake kanpam khangdre nando luwang lamdamas da mai ka bachinja ki mayukta aihoi khudimak amata leminarasi haiba paujal puba maira ge khongset amanga sinubidang pongtari tabadagi maipam laikai bokol makongdagi airangoi thong Singjamai Singamaka Taraka Pisum Tong Lala Pamatunda Mai Lambi the Lak Lakai Tong Tamnanapi Mayam Giwa Mairagi Kongsadamazat Kre Maibam Laikai Bokul Makungdagi Haukiva Kongsadadu Nupi Kunai Maira Pibi Lukna Lusing Laka Mogo Amugova PLMP
AM amadi MSF ki thongmi single loinana sinkibani khongjada duga mari leitana pairai leimaron mara paibi apun balo PLMPA M gi president longjam mem chobin haikibada Manipur kunai este pikliba angang dagi hauraga hal oiraglaba myoi phawa mai ka ba chinjang na laksi lagli loina dalam dam masina pamtaba tongan ba thawto wato kya thogli bachi thingnana pa hona badai khoi khodimak amato hoina lemina ba matam waire wakalul asigi makada tongan ba makal ki mara pai bisingi makada khongsada chi chatpani haige khongsada du da yaukiba All Manipur United Club Organization amoka president Phairojam Nando luang na haike bada Manipur da thokliba thawdo wato kaya asi marwaina mai ka ba chinjak tagi hawrakiba ngaktani amoka no wakal mana balup sing youth club amadi maira 5 kya ga khosam na tuna lamdam masidagi mai ga ba chinjak maru phangna mutat anaba pandam da khongjanga si jangsin mani Sangchiliba khongjanga si isam chamna maira paibi ima ibel singna chatpani aina lawbagi mauta mudkharga daba khunai asigi naha sing kalhuna daba khongsani aina khanbiraga aikhoi khodimak amadoina changsinba matam oire yu yauna mai ka bachinjak sing thingbagi khongjangchu leptre mari leneba security person singna yu drug jauna tongan ba posak sing phaba su leptre loina dalam damasida mai ka bachinjak chabagi changchu nongmagi hengkalagle mari folega na mai ka bachinjak thingani aina lak thokrabasu nakalamaromda yu kya legalize tawraga yongani haibagi athangchu tawtharpa maramda lamdam asigi misam yam singna kari phirep lawgadagi haibadu khanpham khanglagdre atopa editorial gi kalam amada highway gi tamnalai sing phadoksi Manipur da ngasi phawbagi onadi trend hit laitabana potbothu pusin gi amada ngairaba pambai de national highway asina wairi masina maram oraga national highway 37 amsuk tu asibo Manipur ki lifeline ni ana so sing thanare lambi paring asida tongan ba lalaglup singna road tax good tax na singba makal ke hagi tax log duna lagle India lenga ka pistol ka masung suspension of operation chatha duna lairiba lalaglup ka na national highway ani asida tamna lagi saklo log duna directly basi matam saklakle India lenga na lalhog sing ka chathariba pistol ka masung suspension of operation asi karma matam da waroisin purakatagi haibadu su khangbangamdre Loiva naituna chathariba pistol ka masung suspension of operation hasi atugumba lalhobasing atugidi selkhai tumkai chathabagi license pe bukum thogle abiyai santi gi wari sanari abigi mingda maning tawna highway ani asida selkhai tumkai chathari ceasefire ground rule thugai tuna designated game dagi khulai faitun chathariba thawong sing asi khanglabasu India lekang thumina yengtuna dairi asigamba thawong asidi lamdam asida khundariba proof sing angamba tuhat naro haibaga sa manare Highway ani asida nongmada changdaba yatraba folam sing pudon lakba gari sing selpiu yatraga driver amasung handyman sing phajinba tamthina warnaiba hatpiba amadi gari sing lokhada inthabagi thawong ke leptana jadare saliba thasi ki taraga matoida jiribamdagi pot pudona lakpa truck ani gi driver amasung handyman sing ZUF Zali Yangrok United sing na basing na phajin khibadagi thiba khangdana laire magoi selgi damak phajin boigani abasdi chumlagani asingba thawdo ke thoglabasu pambai leitraba amakum Manipur gi Yohila kuntra asina khang to dairi asumna khang bagi pankhai amadi laigare pankhai lan kituna civil war tholak loi haningai leite phifam madu yarok padade lengak su yengdan raiba yarak loi ataguma phibam yautringeda India amasung Manipur lengang na haibagi tamna laising phatongna bo hona gadabane loibada naidna chathriba pistol kamasung suspension of operation ki waroisin purakna bo hona ba chungkhani haibagi tamna laising phatok pangamdrabadi Manipur da tangdu leita bhaibadi oithok loi habisi lengang na khangjin ba mathau tai Maka tarakba atopa pauda nargi tongan ba mafam da thokba khodong thiba thodokta journalist yauna mi kunthaga dai thoi sire thasi kunthang jana mit targi gi khanong pok thangba mafam amada mi thanna tongba gari ma crash tobadi gari adula tonglakpa mi kunthaga ni thoi Leikhidre haina targi gi authority gi maikai de gi phangtora khre ahan ba thoki ba extend aduda emergency worker amade journalist yauna punam mi tara ka taro Bas accident talk from Adu Leikhidre Anna Gaziantep province ki regional governor Debot Kulna Fangdoragle. Tautoga to the Atopam Yukun Amanaka and a sopa de lake Makasa Taduna Lady. Mafamado Tasi Kungi Epung Tarap minute Nifam Magaram Tabada, passenger Basama accident talk to the Libactiva, Tautoga to Tokibane. Tautoga Gaziantep ki no Botang Basorok the Tokibane, Hana Kulna Tautoga to Chapjana Yang Silaba, Matung the Pongdogre. Accident of the Atomatam the Fair Brigade sing, medical team sing amadi atopa mikan bakalik sing laki. Masigi matung tabada atopa bus amasuma from atagi meter chanirum lapam from the accident hokibane. Anisha bus aduna an bus adu the Tomlaba matung da shituna pai kraba.
मीटर चनीरोम लापना तादु लैखे मधुद तोंगलकप मियोइसिंग असोक अपन क्या नांखे हायरे अतोप थौदोक अमदना मार्डिन की डायरेक्ट डिस्ट्रिक्ट गाजियान्टेप दगी किलोमीटर चानी यांखैरोम लाप मफम अमदा अतोपा एक्सीडेंट नमस थोकी थौदोक अदुदा पुन्ना मियोइ कुनगा मपन सिगे टारगेट्स की हेल्थ मिनिस्टर फायरिदिन फोकाना फोंदोरकपदा सोगलबसिंग अदुकी मनुदा मखोइनि फांदे काहेना फिबम लुना लैरी हाइबो वाफम थमलके यूनिफाइड पेमेंट इंटरफेस UPI के खुथांगदा सेल थादोक थाजिन तौब मतमदा रिजर्व बैंक ऑफ इंडिया RBI ना अखनब चार्ज खरा लौननब थौसिल पैकेट पाउग्रे मदुगी दमक मरी लेनब स्टेक होल्डर सिंग दा सजेशन पेकनदब सुखांगनग्रे इंडिया की सेल थादोक थाजिन की इकोसिस्टम दा अवनबा अम लाक्लब याबगी अथोप लैरे लैबाग सिंग मिय केना UPI के खुथांगदा नबित खुदिंग की सेल थादोक थाजिन तौरे हानदी UPI की खुथांगदा सेल थादोक थाजिन तौब मतमदा लेम हाइबदी चार्ज अमत लौदना फ्री वना जाथारंबने अनोब थौजिलाची की मखाद सेल थादोक थाजिन तौबग लोइनना स्टेक होल्डर सिंग दा मखोई की ओइबा पांबसिंग फोंदोरकनबसु खांगनख्रे युमसागस नमित RBI ना हिरमदुगी मतंग द खनखिबगी वारोल सिंग थादोरख्रे UPI की मनुंग चलिबा इमीडिएट पेमेंट सर्विस IMPS नेशनल इलेक्ट्रॉनिक फंड्स ट्रांसफर NEFT रियल टाइम ग्रोस सेटलमेंट RTGS अमदी डेबिट कार्ड क्रेडिट कार्ड लोइनना प्रीपेड पेमेंट इंस्ट्रूमेंट PPIS na chingba singi khutangda sel thadok thasin tobagi charge launanaba framework amba sembagi thabo paikhat ba horagani ari hauzik phawagi onadi RBI na chapchapa regulation amba phongdorok palaitre atomana UPI ki manung chanba portal singi khutangda sel thadok thasin tobada lorokpa yare pasenbam singa dode lupa lising tara fawbada lupa 2.50 lupa lising tara dagi lakh amba fawbada lupa manga lupa lakh amadagi lakh ni fawbada lupa tara manga amasong lupa lakh ani ki mathak talaiba sanpam sing thap matam lupa kunga manga lauraba yai RBI dagi phangba pawgi matungina tongan tongan ba payment service amadi activist sing da anuba policy asigi makhada framework ama semduna charge lobagi thabak chatharaba yai atomanamak hauji phawagi onadi chap chapa regulation ama thok tabaga loinana tongan tongan ba stakeholder sing su makhoi ki oiba form pasing phongdorok palaitri anasu RBI ki discussion paper adu da yauri RBI ni hiramasi ki matan da wari phara lobati leire tongan tongan ba lalo letik tawam yusin sel thadok thajin tawbagi thabak thorom singjo sabjana khangdok baga loinana sel thabagi settlement record ama thamna ba su khanare tongan tongan ba sanpam sing habadi thar ba sen adugi yamba amasung yamdabagi matungina logador be charge ki senpam jo khena gani RBI ni hiramasi ki matan da stakeholder wari ba sing dagi makhoi ki oiba apamba madi suggestion sing sahi asigi October ahum phawa pirakna ba su khangan ki ba laikre sab jafar charge lobagi wafam phongdok trabasu anobo framework amadi chanaragani habagi thajaba leire Myanmar macha ama fare nomai phangle more da leiba manga suba sam rifle samadi more commando gi apunba team amana ngarang nobida pung 10:30 minute jangkhairum tabada more 1/7 kanan pheng area da gi Myanmar gi mi ama fare masu mangon dagi nomai macha ani phangle hairi farba Myanmar macha adu yu angbo bothan chahini fu Apokpa Yusan win kawi Myanmar gi tamu dagine mangon dagi 09mm pistol ama masung 6.9mm pistol ama madi nongoi baru nifuga mathoi phangke Bharaba vise ka dukara more police station da sinakre haire Uttarakhand da club burst thokpadagi myoiga sikre thibagi thabak chatari Uttarakhand ki Tehri district manung tandalaiba gawat akan banong yawa ising chok thokpana baram oidon miyoi kya isingna chen thagiba amade lebagna phomjin kibadagi misi mina kya thokre haujik babada asiba miyoi ahum thiba phangre tongan tongan ba mafon dagi phangiba asiba miyoi ahum badu nataba atoba miyoi banga amade haujik phoba thiba phangdan lairi tanja asida NDRF ki persons na mi thiba amade kanbagi thabak akan bamong da chathari haire akan banong juadu haukiba tha asigi kun thang janamit dagi chuba horakibani tamthiraba cloud burst aduna maram oiduna Uttarakhand ki district ahambada leptana thangjadagi nongmai numit phawa akan banong su khibana maram oiduna lebak ning khaiba lainangi turin chenba madi yumkai humdokpana chingba thodok kya thokibane state disaster response force ki mekedagi phongdorukpada miyoyani amagi asiba haksangdi gawat village ki manakdagi phangba khamkibane atoba haksang aduna Dehradun ki Raipur area dagi phangki auki bathang janamit ki ahingdo yaida state adugi head constable na SDRF ki team ga loinana Goa Palace the Thonglaki Matamatu the Yamrabada Militariat Cloud Burst Aduna Marab Oraduna Lebak Manunda Pumzinduna Laikipa Matamne Prajamiam Changduna Asiba Mu Niki Hazang the Tiba Funky Makatana SDRF ki team Aduna Source of Resin Sataduna Topa Mui Bangagi Aksang Tiba Hoki
operation adu hingi mamsilakpa amadi akan banok aduna maram oiduna leplaba matungda nawajin wetki ayukdagi haunan ba SDRF ke maiketagi phangdorake masiga loinana soda saroni gi area dangasi ayukdagi search operation sadhaba hauke tijin batuda team aduna vadasi thongi makhadagi asiba miyo ebigi asiba sang phangbangam ke aksang adu basa khangdo pangam nana bagi damak forensic department da tha ke haire demand thabak da onthok tabari school thingjelagani premchan ngasi jiri development organization barak circle gi haistam premchan na lujingba apunba team amana borobekra sub division da leiba borobekra higher secondary school da chatuna yangsin kre yangsin batu da school gi our passing asi tha asi kontra phawa gi manuda pbu karigumba pitrabadi september amadagi school asi thingjelagani and gdo barak circle gi president aistam premchan da permission da pangdokre mara makhatan high school asi gi house principal amadi in charge amata leite Masiju Manipur dengan wali boza sing asisu thabirago regular oine school asida oza oiriba sing ase school ge in charge laitaba namaram oraka thagi tala phangdabagi achoba awawa masu laikadori school asida borobekra primary school building te ki badagi borobekra higher secondary school da room amada class amadagi manga fobo oza anina takpi tampi tu ngasi fobo laire harvel school asigi wali boza amade school building su pbu marmasna Thasi kontra fawagi manungda borobekra higher secondary school gi award poza pebirago karigamba thasi kontra fawagi manungda pebiraktrabadi september amadagi school ase thingjelagani loinana school thingjenbada lp school su attest tawrga laibanina lp school asisu yauna thingjelagani engsin baduda jdo barak circle gi vice president program bam lolit jan secretary moirangthem mohendro amadi executive member singsu saruyake Lamgi saya na ba mari na ba authority na loisin biyo. Parzol district ki manung chanalay ba molkhang thol beleske ningthau lal ram nga mar amadi nerbal gi barak te leiri ba lamgi saya na ba si mari na ba authority na waroisin pubiraku ana molkhang thol belesta leiba lan ram nga mar masagi yumda permission ko na ba abada phangdokre lan ram nga mar makhata na hai khibada chahinari ba lam asigi manungda Lan ramga margi Apokpana Nirmal Dak number 10 asigi lam pirambani aduba Nirmal na lamasi mahaki puramagni aibasi yanda bagi mugnaba thorakpani haike Masda Federal District Administration lam aduda sangpa yaroi anatha asigi taraga matoida korgi order mathoki masigi matugda Nirmal na athingba thamliba lam asida sangrobada warming police laktuna thengke aduba Nirmal na asa of policing paraki hariba sisu aran bani ana phongdoki barmas nambari de authority na lamge Saya bahasa gi matang da athobada waroisin puragu pabiragu ana phongdorakle Private dealer mangana urea har metric dan samngat lona chingthoklam laga kadai da satkhabano haiba khangdre association All Manipur Fertilizer Dealers Welfare Association head office Chingbairo Imphal East ki wena lairiba dealer kunga manga gi manungda dealer mangana mari lainaba council authority ki aiba yaudana Brahmaputra Valley Fertilizer Corporation Limited BBFCL dagi urea har metric ton samanga lona chingthoklam le loina namakoina chingthoki ba urea har singasi hauji kadai da satkhabano abagi aseng bamaram tapina ba All Manipur Fertilizer Dealers Welfare Association ke president Y Iboya Masing amade secretary Y Modu Chandra Singh anina khodek piduna ngasi Manipur gi chief minister N Birenda Ayiba Cherol Pisingre Serula sigi matungina Manipur lenga ke All Manipur Fertilizer Dealers Welfare Association asiga yana ki bagi matungena de BBFCL dagi urea hard sing bagi tabagasi private dealer kun mga asina sadani fu singba atuga funa department singba haina yana ke yana ba sigi matungina han ba musung ani suba ariak pawada niamasi ngangna private dealer kun ga mga na urea hard sing bagi tabak sa thaki aduba ahum suba tangka ki reki oina urea hard sing bagi matang dade private dealer kun mga da karigumba maram amada khangalam dana dealer mga na thawangna Lautuna bagi mawang da urea metric ton samanga naronda singthoklam le haire private dealer mga na lona singthoklam le ba urea har metric ton samanga asi mari lena ba Manipur lenga ki official singa bade BVFCL khangbra urea har singa si kadai da kari da sinakra bage aibadu mek sena khangan biu ain haire urea har metric ton samanga lona singthopagi thabak chalagi aiba private dealer singa dude Karam agency dealer code 6062 Singkiva Harna MT Sama and Megasan Singh dealer code 6023 Singkiva Harna MT Sama
TI Surjit dealer code 6020 Singkiva Harna MT Chama Y Amarjit Singh dealer code 6039 Singkiva Harna MT Sama Amadi TI Sursan Singh dealer code 6078 Singkivana Har MT Samani Hari Panbaya Badi private dealer Mangana Luna Singtoki Hariba Har Medicton Samanga Azi BVFCL Dagi train Ziribam train station power Fusilak Lava Matungda train station Dagi Infalda Amuk Pusilak Bagi Tabuk Sataki Bani Hari Nagalambarom the Agas Kun Manga Fobagi Manung the Lamishin the Yuria are Fangan Rabadi Pungnifugan Ifanti Dim Lambi Ban Tawani Pramjet Howzik Low the Yuria are Zagataba Matamasita Lamishin Har Fangtabagi Awa Yamna Chowna Mayonare Maduna Lagliba Agas Kun Manga Fobagi Manung the Lamishin the Yuria are Matik Chana Fangan Rabadi Matang Navid Agas Kun Gataruki Ahino Yadagi Titim Lambida Pungdi Fugut Ifangi Bancha Taragani Aina Moirang Kendra Farmer Development Cooperative Society Limited ki Secretary Hemam Premjina Fongtokre Wafamasingasi Moirang Lamkai the Labor Koyol Kaitil the Pangtopa Paugi Mipam Amata Bang the Paumis in the Fongtoki Bane Mana Makatan Hai Manifu Lekan the Lomising Dagi Pau Wansilaga PDS ki Kutang the Piam the Chengwena Fangalagari and the Lauto Krabazo Lomising the Yuria Matam Chana Fangandri Loina the Lokta Leaf Irrigation LLI Project Canil Sing the Ising Matik Chana Tabirak the Lomising Awabo Ere Pipa Masima Tokaram Nazatok Marang kind of Photogado Maramaduna Embalena Dragon Agriculture Department Gi Kutanga Oigera Lomising the Yuria are Patam Chana Fangadabani Haike Minister Birian Chair Laudana Law and Order War on Drugs Samadi Lambi Tong Sanko Sakapagi Matanga Mifam Pang Tokre Ngasi Manipur Minister and Birian Chair Laudana Same Secretary at Manipur Police Kimakok Tongba Official saying Law Department Kimakok Tongba Official Kia Sarugyatuna Mifamama Pang Tuk to Manipur Gi Law and Order Amadi War on Drugs Kimatanga or from Kia Kanakre Mifamata Manipur Gi Law and Order Gifim Pagalaki Basi Makatana Amuki and Fagan and Manipur Police Nazabutang Lauduna Taba Pang Tuk Nanava Loydana Bianca Poliska Aniga Gimaragda Ava Bambari Tamnadabasu Kananainaki Loydana Manipur like Analam the Masiki Mekava Drugs in Marufang number Tanabasang Chilakliba War on Drugs Kongangasi My Fagna Pangtona the Bahira Master Manipur Police somebody Marilena Basinala from Topatang Adu Launabasukum Kananainaki Ire Amarum the Bifamas Lurabamatung the Minister and Birenas Charlotana Border Road Organization BRO the World Rose Task Force BRTF Kimakotong Portion Sinka Siam Secretariata Mifama Masupang Toke Mifama the BRO Amadi BRTF Kimakata Manipurgi border area sing the Lampi Tong Siambakitaba Pahaliba as a quality control Toduna Amadi Badam Channel in Hanabagi Matanga Komna Kananainaki Loinana BRO Amadi BRTF Kimakada and over Pose Kiapa Kanabagi Matanga so Kananainava Atukimaru Eva Azenta Oiki Hari Laingakna Gaikong Kulengi Miam Satok Sasin Taunadava Sangari when a Pibiro organization. Besnopur district Marungsan Laiba Gaikong Kulengi Miam Satok Sasin Taunadabagidamagda Marifulanga Sangari when a Pibiro and a United Development Organization Gaikong Kulengi executive member KS Luang the Fongtokre. Wafamasingasi Gaikong Kulendagi Titim Lambi for Salibalambi Amadi Gaikong Kulendagi Besnopur Katil for Saliba Pipam Sokla Balambi Sing Palmi Singaloina. Yangsen Kongsat Gamari Lena Magna Pongtoki Bani. Yangsen Kongsat Atuda Mahana Makatan High, Indiana Ninka Tamba, Sayung Putra Manga Suraklava Pawada. Naikong Kulena Sigilambi, Twangi Fibam Ningba Kaningaine. Midday make a high seat Natana Atopa, Maming Amato Hongdog Bigano Milal. I koiki Mayagasi Midday make a high seat Natana Atopa, Maming Amato Hongdog Pidanava, Milana, Langaki Poling Sinsilagle. Midday Irol Yek Luina Silon, Afunba. Loop Miral Kangai Pakis Rola Manhai, Midday Make Manipuri, Script Hyphen Hiana Zungani, I have an over Wakalo Amatoragle. Wakalola Sikaloina Midday Make Manipuri, Script Harapati Manipur, Kundariba, Purukanglo, Kudimaki Marakta, Hinanungsi Sanaba Punabapu Consinba, Minungsi, Amati Tazalgi Waiba, Asobataba Amapang Topa, Managani, Kanba, Mio Amati to sing Bakia Sulaire. I could give them Asagi, Maming, Manifu, Hainaka Ribasi, Lamdamas the Kuntariba. Yellow fruit Amatagi Weber Lord Nate Hibadi, Midoki Maroli, Loliane. Iramdam Gimaming as if Pori Tanka Gava the Manifu, Hainatuan Kibadaging as if power, Maram Kian Hongdopangam than Lady Stan Wajava, Irolda Iramdam Gimaming Twanba Pamba, Miyuki Hasulai Hairi. Malim Gilolama or English Longi in Ariba Bayakasi, Roman script Haina Kangnare. International script Natragana, Universal script Haina de Kaunade, Kangnade. Hindi Lolgi Mayakpo. Devanagari script Haina Kanari, Mayaki, Asengba Asumba, Horokangi Puari, Mayak Sang Tamnari. Matawaso Namite make Amadi Lolgi Asengba Sumba Puari,
lengdana thampam thoki ana milalna khalle Manipur lekana kumja lisingani kunmatwa ki Mars ki Ejjat mari da thoki ba notification amada di Manipur Language Amendment Act 2021 number 7 of 2021 da Manipur language habadi mitai mek na iba mitai lol haibasne masi Manipur ki masing jambam yoisingna ngangna ba loni ana zupalle marmasna mitai lol amadi mitai mek asengba masaga mari puari bo kai thantana thamba haiba milan ge wafam masi lebaki akhang ahisingna su sagot pifam thogi haire Institute amagi founder na mahiroi nupi amabosian baginamada Ejjat mangan kiba yaning de award Science Institute of Medical Sciences Porompat ki mahiroi amahokiba August tara kamarida Institute asigi founder na chien baginamada Ejjat mangan kiba gi wathok yaning di hana Women Action for Development wadana thadurakpa cherola mada phongdorakle Cherola sinahai ward ki program coordinator tuithang afina sahi tawduna thadurakpa Cherola manahai tawdok asina khunai asida oza amadi mahiroi ani gi marakta thajaba watpal helaglagane Tawdok asida oza nufi ani ki khujin thorangsu yauri tawdok asigi man 21 warba kongpal kongkham Leikhidre ki jumnam Surjit Kumar ki matakta WVS Lamfelda FIR thakrabasu police na hauju phawa pha pangamdana laire asigama police ki thawai daba maung asina asumba puthokna da bhona bada thin thalagane Isagi jumda school singda amadi institution singda ekoi gi nufi agang amadi mahiroi sing seboi triba fibam blak libasi watna ainingai leitana nungai daba phawe Masih damak lengak ta taina gadra natraga na sakot pagi mingda tumina leigadra made atovan vi amamuk ngaituna leigadra aina suwang hangke Mari lain ba WVS Imphal West na manequis asiba tho matam da fapi na ba war ki mai ke ki thaksan ke Prieres bill jatun of case asigi marik chamber for do mari lain ba court vision view loina asuma pothok na da bagi damak ko ekoi singa sisu fatun wang pohong sa thabio ekoi sing asibu kan katuna thambi ganu ana su war na phangdorakle Nagalamrom da Apokpana Ejjat mangalli aidun hu thaklo badagi Leikhidre khibi Machanupi kidney animak fail oibadagi Leikhidre Ek vok sabi Machanupi bo famla lui ai bagi damak hu thakton Leikhidre khiba Machanupi kidney animak fail oibadagi Leikhidre Takdok asigi matang da sem khiba je asigi ko convener akoi jam ongbi Idresori na hai thokliba thodok asi Manipur da yamna tangna thokwa Yamna pen dapat thodok singi manungda amane hek pok saba Apokpana Machanupi bo kumja lisingani tara ka taruk tagi nupi oibigi Ejjat ikai khumna pamanga duna lakhibani nupi masa asina thodok adu phongdok pangamdana lakraba matung da hokiba July tara ga humdoi da masa hu thakpadagi mayungge mi sing hospital da pukat tuna namit umni lairaba tungda Jenims da pukat ki mahaki fibam losilakpadagi sija hospital da pukat tuna hiyangbada mahaki kidney animak fail oirambane Agang asibu kanana po na badalenga ki may kaitagi asang basel photo tun lairingay serakta ngarangai siu da Leikhidre asigumba tawdo kasi matungda apukan na thok tanaba gidambak Manipur da lairiba jas okil singna akan baserak piba kaloy na asigumba maral lairaba miyo asi farsi tahoning haike Leikhidre pa nupi masa ngasi imong manung amasung JS na mahaki aroiba mathaw magampang thok na nabalaukre aroiba da content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punamak padhagasari channel asina domda kanarabadi subscribe tawi dribesna subscribe tawi romaloinana like and share tawu sukawi kanuk namak po amakhanna thagasari